Uripok Apunba Lup na Ziribam district ki Boro Bekra subdivision konba Jakuradhor karonge nupi angang minungsi laitana hatok pikibada chennaba Kuki meehatpa fabiyu haina khuthang Chara Henbagi Khongjang ngashi thana Numit kuntaruk ni Sukhre satharakliba khuthang Chara Henbagi Khongjang aduda hojik fawba meehatpa phaba ngamdribasi meehatpa asi kaya yamna akan thawbano malemgi thakta mari subada leire haina mapangal kanbaga loinana lauthok sariba India gi lanmising Singlaba Central Police Forcing Manipuri matik sana mapangal kalaba State Forcing na ngamdragadi aikogi ima ibel khul ngakpa singna oina meehatpa gi khongul lizaro hairi vra hangke miyamgi sentiment khangna atubada thabak lokana ningi haina Khongjang sangsin basingi maikadigi phongdor ke ngasi khuthang Chara Henbagi Khongjang asi ayukta Sormon Tingel CDS Club Maira Paibi singna khuthang Chara Henki nungthilgi matamda kombire kaichel DCYS Club Maira Paibi singna Makhatana Khongjang Chansin Kemadi Numidangda Ahantem Laikai Ningthau Khongjam Laikai Club Maira Paibisingna Saruk Yagani Hairi